Fazin Kiba Nagamicham Taruke, Langlalanjin Putoknaba, Langaka Takiba Matam, Loikiba Lunana, Tangkul Katam Now Saklong, TKS na Lujingduna Urkul District Headquarters ta Kudak Eva Mipam Amapangto Haina, All Naga Students Association, Manipur, and some Tourakpa Cherol Amana Fondurakle, and some President Yates, Antesang Maring Amasung, General Secretary, Ajag Charan Maina Kudik Biduna Tourakpa Cherol Amana Hai, Langaka Takiba Matam Adu Loikrapa, what Langakna. Hostess sing adugi langla langjin amata puthokpang ngamdana leiba ase laibak thibane lengakna masak thokpa thabak amata paikatpa udaba amade matam sangna tumina leshin kiba asina miyam amasung victim ge imung manungi awabada ahenba polum ama ohele maram aduna fazinduna thamkhriba nagagi micham taruk adu athubada makhoigi imung manungda sinagadabani haina demand tawre mifam aduda ngase urkhul imphal lambi fauduna Imphal tamna miyamgi khongchat ama laklaga makhan khulda leiriba victim singe imung manunga unnanaba warep lokhe makhatana presidential council na state lenga boycott tongnaba loriba warep adu mapung fana chathaba ngamnabagi damak paktaknana khananeinaba tingbana stakeholders singa punna khananaba warep sulokhe masigi mathakta hojik oiriba phiba masigi matangda association asigi hanagi luchingba singyawba action committee ama semnaba su warep lokhe ngasi chatkadoriba khongchat asida pamdaba thodok seng thogalabade madugi tekchak pumba state lengakna pugadabani hainasu cherol asina makha chana phongdurakle